ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯞꯄꯥꯎꯁꯤꯡ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯍꯜꯁꯤꯡꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯜꯗꯔ ꯄꯔꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ UNCꯅ ꯇꯥꯂꯤꯕ ꯗꯥꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯐꯒꯗꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯁꯔꯀꯥꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ कस्टम डिवीजन इम्फाल मियोय अमा लुपा करोड़ 5.7 की सनागा कोनना फारे। खुरुमजरी मेंग ताबिब सिंह तराम नोक्सबलोइना पाउ संदोन पिजरे मालेम की मफम कयादा अहल सिंगी नुमित इंटरनेशनल ओल्डर पर्सन डे की थोरम पांगथोकनबगुम मणिपुर दसु मफम कयादा पांगथोकनख्रे। अहल सिंगदा नारकपा तोंगान तोंगानबा लाइना लायंगननबा हॉस्पिटल अमा गवर्नमेंट का तानरगा साननबा होटनरगनि हाइना सोशल वेलफेयर मिनिस्टर नेपसा किबगेना फंगदोखरे। वाफम असी ngasi सोशल वेलफेयर डिपार्टमेंट सिंदुना थामैबंद लेबा खुंथोक हनबी संगलेलदा पांगथोकपा इंटरनेशनल डे ऑफ ओल्डर पर्सन की थोरमदा मिनिस्टर ना फंगदोखिबनि। Stepping into the future, tapping the talents, contributions and participations of older persons in the society have a team the Pangtokiba Tormaduda, Social Welfare Department Commissioner is Dilip, Director Jacinta Lazarus, Amadi, Joint Director Surrender S. Sisakna Singh Busingna, Atoba Mitungin Singh Oina Sarwake. Tarunga Mari Lena Sibgas Oina Saru Yakiba Minister Nepsa Kibgana Makatana Fungo Kibida. ahal loiraba miyoi singbu masa masu oiba singna minungsi amaga loina bigidabani makhoi pokning wakhalda awaba po aloidabani makhoi su ahal oirakpagi pokning da awaba penba kaya leiribani ahal singi mathakta masa masu oiba singna sathaba miyot minei kaya samasa se thokli makhoi mathakta aingi oiba serak pinarba honagani haiki amromda ahal loiraba miyoi singi oina thengnariba tongan ba laina layang nananaba hospital ama government ka tanarga sananaba honargani haiki hal oiraba matamda ekoige state asida Alzheimer amadi dementia oiraba matamda ekoige state asida magi nadunan magi brain da memory power watlebagi macha masak phanglaktaba sani thakani hangdaba even anima toba hawbasu hangdaba manipur ge Kacing dak mayam ama leiribani masigidama laijing naba Manipur da hospital ama thamnaba Manipur sarkar da aina kanna taksingani. International Day of Older Person की थोरम District Social Welfare Office Imphal West Lamphel na sinduna Mongsangai Makhalaikai daliba All Manipur Senior Citizens Welfare Association की All as Home Complex ta pangthokre ngasi ki thorom aduda Health and Family Welfare Minister L. Jayantkumar Consumer Affairs Food and Public Distribution की Minister Karam Shyam amadi All Manipur Senior Citizens Welfare Association की President L. Gaurasendran Singhna athoiba mithunglen singoina sarwake Taronga Mari Lenana All as Home Complex ta Minister Singhna Usar Singh Thaki amadi Minister Singh Maikai digi ahal oiraba singda asamba khodol posting piduna ikai kuno utke Minister L. Jayantkumar na phongdokhibada samas asigi ahongba kayana ngasigi horuliban ha singilam sa sajata ahongba kaya lakpana ahal oiraba singda sauna awaba sapo mapire masi pumnama ase ko nanaba honaba haibasi lenga ki tawdruba yadruba thawdang oigani All as Home asida physiotherapy tham gi manungda anira pangthok nanaba kama hapta ani gi manungda hangdok lagani haina minister na makata na phongdokhe ai sara bedegi ai gi imanabu abi abi chahi lendo abi abi kamuga pullaga nungai masi human nature but hari ba adum gi life ki change magi abi system drida akoina ahn sing gi dum tele hari edu tai hari ta ge hoti yang advance with society ni civilized society si krai ko ge democracy si krai ko ge hai ta ge di highly permission lo madu gi ikum kum answer bi kala ko ge government madu gi aning ma pa madu uhon betai Older person की थोरम असी ब्रह्मपुर नाहवमदा लेबा धर्मालया हॉल दसु Senior Citizens Forum Imphal East na sinuna pangthoki थोरमदुदा Citation Award Kuraizam Nimaisaran Hana IS Oramba Sungkham Birendra Kumar amasung forum ge organizing committee ge convener Niranjan Susarwake forum ge advisor TS Samungona Petrivi ge mafamate de pangthokno bugum thormasi pangthopani haike
International Day of Older Person throughout the country in the world. 1st October of every year she celebrate observe observe aduna Manipur su Imphal East district ki oina koina kendra tarana koliba lamsigi say 60 years in above moi sing sigi facility pi bayaba moi contribution moi na tawangamba moi experience moi knowledge moi skills singdu समाज की डेवलपमेंट करी करी मतंग पांग याबगी हाबगी नैनबी अदुंबा वखलोन तोबा सेलिब्रेशन ऑब्जर्वेशन District Legal Services Authority Infal West na mongsang de leba oles home da legal at clinic ama hangdokre hangdokgi thoronga mari lena legal awareness ke thoromam supang thoki ngasigi thoromadu da District and Sessions Judge Infal West Maibam Manoj Kumar All Manipur Senior Citizens Welfare Association ke President L Gaurasendra Sharma LMS Law College ke lecturer CS Narendra Susarwa ke resource persons oina wangang kiba Manipur State Legal Services Authority ke member CS Momona mi amabu mara lay natraga laite khangdringai da miyamna mahapu serak piba yade aranba toriba miyo edu miyamna faduna police ta sinagadabani police na chu mi amabu mara layre haiba yade law court amana while setharba matungda miyo edu mara lay natraga laite lepkadabani haiki तसेंना हारगदी नुपी से करम नुपी लोगोंगा लोगो यारा लोगो नुपी तो खतनी लोने रिकॉग्निशन पीरी से अनि सुबह लोगो का प्राउड सुबह लोगो नुपी तो दी आगे बतूंगी ना हाँ नुपी तो लेके आए लोगो रगदी रिकॉग्निशन लेके मासे मागे किमों थोपा चाथुम लेके Kumbi Terakong Lamlong de Leba All as Home Santi Arsam Desu District Social Welfare Office Bisnupur Amasung Kumbi Khulafam Leke Women's Association na Punasinduna Malemgi Ahlo Erba Singinumit Pangtoke Tormaduda Thanga Kendrugi MLA T Rovindro Kumbi Kendrugi MLA S Bira District Social Welfare Officer M Binot Manipur State Social Welfare Board ki Chairperson Priyomala Kumbi Municipal Council के Vice Chairperson W Bobby Sansu Suraki Ahal Singh da Khudol Tamduna Ikai Kumnaki S Birena Kana Legidraba Ahal Singh bu Minungsi Upiduna Nungaina Thamba Ekoi Punomuki Thodang Lei Haiki MLA T Robindrona Kumbigi Oles Home Asigi Damakta Mahaki Toloptagi Thagi Oina Sengbek Manga Pirgani Anayak Yorpo Matamda Hospital Pukhat Nagbagi Damak Ambulance Amasu Pirgani Haiki Asi Pantuk Level Observation of all the persons in my dinner. How could he think Manga? They have got it. Any Tagata, sending my thing will be like I love number 9, but it was a little bit in Tagata. Ambulance Ganyama. I think we're going to check it. Bisnupur Public School desu Malemgi Ahal Oirba Singin Numit Thorom Pangthoke Thormaduda CMO Eramba Dr. K.S. Modumangal Amadi Maki Imung Manung sponsor Toduna Pioneers Health Club Manipur Kurai Tinsit Rona Sinduna Pangthoke ba Thormaduda Bisnupur Municipal Council gi Manungda Leba Ahal Oirba Myoy Homfuda Kudol Tamduna Puning Togatke Thormaduda Pioneers Health Club ke President Toksom Manihar Apunba Manipur Kanba Imal of Manipur ki Vice President Laurengbam Nganbi Amasung Dr. K.S. Modumangal Susuraki Senior Citizens Forum Kaksing Nasu Malemgi Ahal Oirba Singi Numit Thorom Kaksing Phoksu Pat Lekai Leba Library and Information Center Pangtoki Thormaduda Commissioner Oiramba S.A.S. Kunjibihari Senior Citizens Forum Kaksingi President Nomaitem Nimai Hana MLA Oiramba Waithambal Minister Oiramba T.S. Thomas Susuraki Kaksingi Khwaidigi Ahal Oiraba Naurem Tonosi Amadi Mayang Lambam Thanil Yauna Ahal Oiraba Myoy Nipumarida Salamadi Sel Piduna Ikai Kumnaki District Social Welfare Office Thawal Nasu Malemgi Ahal Oirba Singin Numit Wangbal da Leba RRTC Office the Pangtoke Thormaduda Education Minister T.S. Radhisyam IRDEO Wangbalgi Vice President K.S. Tomba MLA Dr. Y. Radhisyam Thawal Municipal Council Chairperson T.S. Samu Susuraki
Tawal amasung Kaksing district ki khangalaba ahlor bamioi sani humbutrada khudol tamkhi Minister Radhisyamna House ki mirolna moral education watpana alaman singbu mirai bagi thodok sing masing yam khalakle ahal singbu masa oiba ekhoina luna sana tobi haibasi ekhoi busu hayang ekhoi gi sai su singna luna tobi rakani haikhi Positif ke dore gari bori hal bala ARD hal ale muta tiye ke dor ko lo ka hal mun se ba musaki masin buri wa ko lo ko to ka ya bari sing se masin hal sing so ka tadi ka dir ka ko ra na bori sing ka dire ka masin bari ko ra bori wa kai ri samaj se atu ba ma ke ro ka kai na ko ma ke sa ka so Housing Manipur Sarkar, Bharat Sarkar amadi UNC na political dialogue sa tharibana UNC na taliba davi asigi matangda Manipur Sarkar gi maikai dagidi miyam gi fagadaba thabak adu paikhat kani haina Sarkar gi wangangloi Works Minister TS Biswajit na ngasi Kansipur da leiba Haizigang supermarket pangthokpa swasta hi sewa gi thoramda paumi sing unabda phangdokkhre akoi tok ta chathadaba leiroi akoi chathagani Saya leriba political talk cedera kerja makoi ni hen tu jalan bagi apot orang basu yai maju masih menghai basu fajadi adu makoi apa amba mioi bagi di mana jadi apa amba bagi aina madu taurunu ada taurunu hai bagi pot yada bani na makoi hai jesenu the government gi su taubai aba makoi best level da adu society gi oina apa mong da ikuna silaga tauraga di makoi su yani akoi gi leriba atopa mipung khudimang na yana mong da ikuna sinna bagi thaurang adu makoi pakana bo honari government Makuju akogi apamba demand tan bani ekoni sawam thokte do government amada makogi hanadagi chathara iba posigi kari laigada ge habagi moida akoida ultimatum ampiraga tawani madu government na akoina tasale haraka na government na kari tawbu yage moi khisu akon tawbu yaba akoi niyong gi matungina akogi amasu kaidaba mongda akoidum chathagane na ayedum spokesperson moi hajage Custom Division Imphal na ngasi lupa crore manga dasmik mapalgi sanaga konana miyoy mafare sana singadu Tata Sumo registration number MN01G 8543 da hap tuna puropani hari gari asigi mapuna MD Yakov Bengun Mayai lekai dagini aduga faraba driver asigi mamingna MD Nazimuddin apokpa MD Kiamuddin Tawal Hauribi Turel anbi dagini ngasi sangak fam daliba Customs Division Imphal office ta pangthopa paumi singa unaba mada division asigi superintendent and Mairabana paumi singa phongdropagi matungina ngasi ekang naba pawma fangbadagi Imphal West district ki manung senba Unembam Power House mapada chingnena oiba moong da lakpa Tata Sumo ma ngasi sarangna ayupung torulom taba matamda sek tobada sana bar taranithoi gari gi driver gi oi thangba thongi makada lotuna pormani hari Gari adugi driver MD Nazimuddin sanaga konana fabani mahakna makhatana phongdorokibada sana singasi KG taramapal dasmik mapan manga mari rongi oigini hari sana singasi Myanmar romdigi pusilaklaga atopa India gi state singda pukibo oramba yai makhatana kesama lokatuna thizenbagi thabak sathri Imphal Jiri Lambida Tata Sumo number 2 8543 dagi magonda specially built toraba secret cavity amadagi sana gold bar pistrain thoi phagat pangam khre masigi total weight na 19.954 kg ni aduga approximate value haibitare sina 5.9 crore ne akoina phangba pawgi matungina masi Burma dagi chakpani ruti akoina mori ni natraga beyang ne habsi husi phawgi de chapcha khangba ngamdri further investigation chathari aduga makhatana karamba city India gi mainland India gi Delhi da oibai Bombay da oibai natraga Madras Kolkata da puki ga dabadi oigadoi ne du karamba city da puki ga damno haibadu akoi investigation chathari Under 17 World FIFA Cup ta saruk yagadaba Manipuri Sanroi Nepal puning thogat poina ngasi makoi alaman single loinana sakang maikang nabagi toromama simarong da leba Eastern Motors ta pangthokre ngasi gi toromadu da Eastern Motors ki proprietor Sinam Pritam Arjun Awardee oinam Bembem Yaski Director Pravin Amphagi President Santos Kumar Susarugaki Eastern Motors ki maikai digi proprietor Sinam Pritam na makoi Nepal gi alaman singda lupale sing kun gi sek mana mamam su khusinaki Sinam Pritam na lemdamasi gi Sanroi Nepal na saruk yapang ambasi India gi football gi itihas ta mayak lana lehorgani haiki yahanba India gi history da ajumaina sthanabasida khoi Manipur gi masa Nepal gi maming sigi yahanba oina adu yawro do record ta lai ga do ba makhoi Nepal gi lai gani
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯝꯅꯃꯛꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ Moreda Leba Eastern Sign Public Ground asi Khelo India gi makhada senggotлагani haina Sport Minister Lepau Hawkipna ngasi More Ward number 8 leba Eastern Sign Public Ground gi film yengsin bida phangdokre Minister gi khongset aduna More Bazar da leba Maitai Council More office da mipam pangthokre mipam aduda More gi ADC and Gojendra Singha More Commando gi DSP Krishna Tombi amadi Maitai Council More gi lusing basing ju suraki Minister na makhata na haikibada sanabagi masak matum sing pinana basu Youth Affairs and Sports Department ni maikai digi hotnaragani haiki agi Honorable Prime Minister na launch tawba program aduda program do happy ke aduga sports material di akoi gi da areba haibatai National Sports Academy gi da sanaba discipline da yawba material si sepak takraw makti thajade football ga table tennis tuma ai pinaba director da pautak pelaga pijarakena Yari Poktagi Imphal Fawba Passenger Service Toriba Winger Kuntrani Thoi amadi Magic Kungamanga amasung Yari Poktagi Thawal Fawba Service Toriba Diesel Auto Iris amadi Geo Gari Punna Sahum Yankai asi Masana Masabu Thabuk Pijaduna Hingna ba Honariba si Manipur Lenga na awaba pinaba local liba Khongthang asi Yari Pokta Service Toriba Gari Association Singna Pen of Hongtorle Manipur da yellow me kanaba bill puthokadabani haina akanba khongjang leiringai serakta ngasi masagi saktak se mong sana yawdaba changlakpa mitop Nepal JCLPS student wing na fagat kre mitop singadu Imphal Silchar Senba cruiser registration number MN07D1040 da pusilakpani numit kharni gi mamang da hariba cruiser asimakna mitop tarataru amasu pusilaklaga senapati romda thadokhiba leikre hari Pagalaba mitop sing adu putholaduna ngasi segarota leiba JCLPS ki office ta pangthokiba pawi me pamamada joint committee sigi student wing ge convener Manjit Sarang Themna Manipur da leptana mitop sangsil e haibasi miyamna khangnar wafamni maramaduna Manipur gi lengak loi singna winter session da sabchaba bill ama puthokuna pass tawgadamani miyamna su mitop ki mayakta akanba langjang sangma matam ore mitop pusilakpa gari amadi counter matam supi oina thingjalagani hiramasing matang da transport department amadi atai mari leinaba authorities singna matau karamna mitop sing thajilakpano haiba miyamna khangadabani pharba mitop sing police ta sinaraga mayumda halan khinaba thaba paikalagani haike wi lamdam sida kuigi tuan ba kuigi government ki official sing transport department chingba duga tuan ba kuigi police personnel sing su masagi ba khudung chaba khara khara kidamakta nan Manipur sing ase masagi ba chap chawa saktak se yaudra lamdam sida pusilakma tamda kuigi Majida pusilakli ba driver sing na tragana gari ki mapu sing chingbusu chap chawa kuigi proper investigation am khak chachara kan haire ba gari sing adugi mathakta kuigi ain gi ba lakhot pe ba khongtang sing lakhona ninge dugo JCLPS ki student wing ma kadi ki thamjaning ofom di haire ba kuigi nan Manipuri sing masagi ba chap chawa saktak si yaudna lamdam si da changak pu matamda January ba gari sing kuigi JCLPS student wing nai tare madu Manipur leimai dagi kuigi lebak miam gi tungi khunai punchirol si kannawa kuigi haire ba gari sing do matam chupugina makoigi counter do thinjin magalena na matam pug lemai digi haire ba counter sing do muthak ke ha si JCLPS student wing gi chap chawa film ne wa fomusi lebak miam gi mangda press media gi thong do thamjari Class 2 Tamlibi Mahiroi Nupi Masa Anida School gi founder na molest to bikre Hiramasiga Mari Lena na police ta wakat labadasu police na FIR lobby dre hari Hiramasiga Mari Lena ngasi kay sampata leba ifaki office ta pangthokiba pawmi singa unaba amada Mahiroi Nupi Masa ani asigi mama mapa amadi Hianglam Hiranmai Women's Welfare Association gi secretary S Vizentina Hianglam Lai Pangamba Wagwaida leba Elangbam Sulosana Academy gi founder Elangbam Sulindro Hianglam Lai Pangamba leba Mioyasina Mamang Thagi Tang Kunda Mahiroi Nupi Masa ani asibu school classroom amada thong adu sathakimani hari angang ani asina makhoida sathakiba thong adu kibadagi matam sangna school kaw haiba yaraktabadagi imung manungna hanglubada wari adu lirakibani hari Women's Welfare Association Hianglam Hiranmai amadi angang anigi mama pa yauna Hianglam Police Station da complaint torubada police na complaint lobgi mohota thawdo adugi wari sanaduna loisinana ba khangalaki hari Vijentina Makatana School Hibasi Angang Singi Mahi Tamnanaba Yamna Sengro Mafamani Mafamasida Mama Passing Namasa Singu Mahi Tamba Tavda Akibamata Yaudna Tanaribani Founder na Satakiba Tong Asidi Niam Sumda Only Founder Mak Masamakna Numit Humni Manunda Lebak Miamda Lale Haizadrabadi Mahak Amadi Mahaki School Matatamatic Saba Action Lona Bakon Argan Heki
Naudaba Wazase, Matunda Mona Skunzer and Tavandaba, Matampunamuki in a Tingenba, Aduga Numi Humni Buki Manunda, Mana Mayama Mangda, La Leana Hajabasi, Masana Maranja, Zabagaloina, Hibira Abadi, Mabunga Pigani, Aduga Makata and Mana Asumna Numi Humnis, Manunda La have a Masana Yaza, Tabataragadi, Makata Bako Association Ziga, Amadi Colonna Riba Laikai, Mayamdi Punjana Matunda Ikoi, Swedana, Kongjang Chalakani, Masida Tolapa, Pata, Kuding Masani Yazaba, Amadi, Tongan Club Organization, Kayagi Mating, Luxer can have a say, we Marabai Bigi site against Simon Tamsari. Sarkar sina yariba makai transparency lain thabak togani sak serving amana saluk ama mangthobi thabakti togdo fai haina Works Minister TS Biswajana ngasi sumang lilagi matangda nubinini suna satagaba seminar hodopi thorom da phongdokre iboema sumang lila sanglal da pangthokpa seminar hodopi thoromaduda mahang namakata na haikibada National Piramba Singtomgi Kalasi Kaidanaba Honaminasi Karigumba Hiram Amada Hana Kana Nenaba Hibasina Taudaruba Tabadu Mai Pakani Sumanila Sanglel Complex the Artist Singi Guest House Amatamana Honargani Artist Singi Welfare Gidamata Karikari Tobuya Habadu Kanargani Haike. Sing the Sutuan, art form, Papugi, tradition, culture, legend, maximum, later the guest house of Tuan, Potaja, upon the Wakal Yamna freely, my name the Janaki Wakal by integrity, Amad the Echo, Shinabagi, Sang, and looking for some company was his swim, Sagani has my. Council ge as Hamantana Handaki seminar Simaruina Sumang Lila the artist Singbu Karamna Tonga the game the Karamna Hingan get the Habi Matanga Kanan Nagani Haike. Council ge Chief Advisor Dr. M. Narana Manipuri Culture Policy Ma Tamnaba Sarkana to Tamda Lok Piu, Ekoi Masel Chungsina Duna, Lamdamasi Culture Yokanaba Honaminasi Haike. But culture will unite. Culture is to be utilized as a weapon for the integration. It is the culture. Because emotional integration is a culture others cannot. Madonda Nasi, Anopa Manipur. Anopa society की progress में पूरक शहर के लिए anopa government से contribution से मसी हम चाउन लेगनी Imphal evening hayang numidang pung tare tama matamda Chief Minister Nongthoma Biren amasung Mohut Minister TS Sam Kumarna Nitabak Chuthekta hodok lagani hayang ithormasiga mari leinana Nitabak Chuthektagi khyathonggi LIC office mamang fawda sathok sasinda ohongba leiragani SP traffic ki serol amana Governor gi Nongpok Thangba Gate Crossing dagi LIC Crossing Fawa hayang numidang warampung mari dagi no entry zone oiragani Imphal evenings Makarom dagi yengba lakpa miyamna Jail Road BJP mamang amadi Education U office mamang da gari khamgani khyathong maikai dagi lakpa singna Senapati parking da gari khamgani Uripok Sagolwal maikai dagi na Mapal Kangjaibung maning wahangbam leikai parking da gari thamgani Minuthong Khurai maikai dagi na North AOC dagi Kongnangani karak fabugi lambi nakalda gari khamgani Thangalamadi Pauna Kaithil gi lambi asi numidang dadi one way oiroi hari Amromda no entry zone oriba mafam asi ambulance fire service amadi atei emergency service singidi adumak setpayagni hari Tailoring amasung cutting gi training hangang kendri mafam tareta ngasidagi sataba hokre Northern Manipur Buildings Workers Unions Korengai amadi Manipur Buildings and Under Construction Workers Welfare Board na punna sinduna luang sangmamda leiba Chief Minister and Biren gi yumda pangthokiba hodopagi thoromda Chief Minister gi loinabi and hiainu board ki chairpersons as Presojit Sharma amasung Imphal East ki DC TSC Tresu Sarugaki and hianuna Kendra sida Center Taret ngasidagi hangdokli basigi mathakta ataisu hangdokna ba honari masina nupi singi sel tungi phibam kharamakai fagat padamating oirgani haiki DC TSC Trana malemgi oina ahongba kaya lakpa sida skill development program yamna mathau tai masa masana heriba senpamadu hena magun lehelnge hairabadi akang hai singi lamjingama tangai fade haiki loan koi lau da baka moi koi loan lau ka da bani ador bank da pi ba ko dong sa ba financial assistance sing si
ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯃꯇꯝ ꯆꯥꯅ ꯂꯧꯁꯤ ꯑꯗꯨꯒ ꯂꯧꯔꯤꯕ ꯂꯣꯟ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯂꯣꯟ ꯑꯁꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯆꯥꯎꯈꯠꯍꯜꯂꯒ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯂꯣꯟꯒꯤ ꯑꯦꯃꯥꯎꯟꯠ ꯑꯗꯨ ꯃꯗꯨ ꯆꯥꯎꯊꯣꯛꯍꯜꯂꯒ ꯑꯩꯒꯤ ꯀꯥꯟꯅꯕꯁꯨ ꯂꯧꯍꯧꯕ ꯑꯗꯨꯒ ꯕꯦꯡꯀꯤꯁꯨ ꯕꯦꯡꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯤꯡꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯁꯤꯡꯉꯒ ꯇꯨꯡ ꯀꯣꯏꯅ ꯕꯦꯡꯀ ꯑꯩꯈꯣꯏꯒ ꯃꯁꯤ ꯇꯠꯅꯕ ꯊꯥꯅꯕ ꯌꯥꯗꯅ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ Rangpang substation ki transformer yakidaba maramna mamang thagi kunga mapaldagi mai muthatuna thamli transformer asi semjinana ba honabada numit kharni sangkhigani matam asigi manungda substations asina konba mafam singi mai tamai amasung Jirbam substation dagi pinana bakkan honori haina MSPCL gi managing director gi serolamana khangalakle hauji pawgi martana tenba brem tolominase Chakoba Gold Bonanza at Airport Mall, Changangai Airport Road. Participating stores are Adidas SPC, Adidas Originals, The Danish Rack, W and Arrow, Crocs, Samsonite, First Cry, and Adidas Kit. First prize, 1 lucky winner to get 10 gems gold coin. Second, 3 lucky winners, 5 gems gold coin each. Third, 5 lucky winners, 2 gems gold coins. And fourth, 10 lucky winners, 1 gem gold coin each. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta nairba upaidi jolip syrup amasung jolip capsule bu changne sinabiyo ngasidi suara hajinge 그리 놈만 도대체 뭐지 그리 용서 시디 요시가 니네 마치기 요시디 따따 디스코니네 아두디 사나기 못 양는 신비 안들에 Website launch. The regular English High School Kwakatel Hainokongnimbi Imphal has launched school website www.rhsimphal.com. Log in to website for information like managing committee and general body members, list of teaching staff, alumni of the school, exam result which can be seen through the website, achievement of the school, SSLC result based on BOSAM, admission which can be done through online. Aise business amma tawsirana khanbane. Bakery gi tawsirana mukhalle. Adu khallurakanda madu shabada changadaba machine singduna akhoi saidhong phangbiradi phadauba. Why all drama when you get it all in Green Cane Industries? Get easy installment and free after sale service. Hurry, Green Cane Industries for better baking. Taranok makata pausing BJP Thongju Mandal na silduna Swast Bharat Mission gi makada swasta hi sewa ga mari lenena Kansipur Haizigang Supermarket ki akoibada Mandal gi members singna lamtu singdokre Thongju Kendru gi MLA Minister TS Biswas ki lamjing makada satakiba thoronga mari lenena minister na phongdokibada Luna na laibagi kanaba se khoi mipum khudimana khangi adubu isagi thodang lowgi sang yam nemi isa na saru yadrabadi mission asi mai pakpang ngamloi loinana campaign asi BJP Thongju Mandal ga khusamnaduna kendri mafum khudimakta sathaki gani haiki oina aikogi ngasi Pradhan Mantri na huduriba wakhalon si aikogi ningkha tamba haibasi aikogi khungang khudimakta jaga khudimakta aikogi mapung phana lairiba akogi lenatina paktaba aduga sit nana lunana leibanga matungda akoina ningkha tambaje mapung phana phangi haiba potki pandam amgaluna akoina ngasi chathara program ja khojunga si chathajari masi hare program si sukhang khaki akoina utpa khaktang nataba angoba malilaga thabak ji pangtho amagi nataba mi khudimakta citizen khudimakta aikoigi lairiba nu lan ba haibase aikoigi isagi involvement orakana thabak oi adu isagi involvement yaurakanda akoi masen pangthokadabani haibagi wakholonda mami tahananabagi pandam amagalona akoi changhanjarakpa program si akoi mafam seda pangthokjabani matungda ju pangthokjagani na
Plastic khawk sizinaba thingnaba sarkarna thorong paikhatpa loire plastic sing recycle tongnaba su thabak paikhale haina Manipur Pollution Control Board ki chairman L Radhakisorna Moirangdagi nambol fawgi manungda leba kaithel sing sengdoknabagi truck ama lamthabagi thorongna phongdokre swastha hi sewagi makhada PHED Manipur Pollution Control Board amdi Swast Bharat Mission gi coordinating committee Bisnupurna punna sinduna pangthokiba thormaduda Moirang petrol pamgi mafam singsu sengdoki PHED gi official kasu saruyaki chairman Radhakisorna phongdokibada plastic muthatnaba honabada miyamna mating pangbiu haike Katan honagadi koi Bisanpur da suksoi sotana plastic free zone free district ama oibang amgani habagi atau pachit pathajabale sumai to dana ekoina district asida hana paikhalaba mutungda atop district sing sida su ekoi soidana valley gi leriba district sing se hana paijagani chingdu su tawjagani ekoi makha tabo oina Ifal East West Thobal Kaching paikhatna boy koi plan tawjare aduna athu matamda Manipur gi laimai degi plastic ase free oinana ba ekoi kanna honajari Bisnupur ki DC Bobby Waikomna Aikoi Punna Taru Tanana Lainanaba Honaminasi Haike. Rural area da Barwana market area since marketplace since Dobugi. I say Doksabane, Masi Huse, Chatadosi, Bisnupur district na Kualiba, the highways in the power of Pum, Sida market since Aquasis and Doksagani, Aduga, Haying Sina Quaki, South East, district administration, Ministry Secretary Bisnupuda, where Lushamiki function, Gandhi Jenti. Nambol Municipal Council na susinduna ngasi Municipal Council gi Town Hall da numit tara mangani sumna sathagidaba swasta fakhawara gi awareness program pangthokre tarmadu da Nambol Municipal Council gi chairperson CS Basanta amadi ati council kya susuraki hana chairperson Oram Laba Singh amadi EO Oram Laba Singh da khudol potpi ki Imphal College Teachers Association non-teaching staff amasung mahiri sing na ngasi Swast Bharat Mission gi makhada college asigi campus ta lamtu sengdokre samasumna mapal suba CRPF ki personal singnasu governor Raj Bhavan gi mamang thama drain amadi M sector ga thangnana leiba lambi amasung museum taba lambi mafam sing sengdokre Swasta hi sewa campaign gi saru amo oina lamphel da leiba marfutaruk suba battalion CRPF na lamphel gi tongan ba mafam da lamtu sengbagi paikhat liba thabak ki saru amo oina ngasi Rems ki complex manung da amadi mapanda Rems ki authority sing yauna lamtu sengdokre Swasta hi sewa gi manung senna PHED Imphal East amadi district water and sanitation committee na sinduna ngasi kaina laifam gi laisang gi khoibad lamtu sengdokre District Handloom and Textiles Imphal West na Swasta hi sewaga mari lenana lamtu sengdokre Swasta hi sewagi saru oma oina Ministry of Housing and Urban Affairs ki makada Women Society Morange Self-Help Group Nupi members singna Morang Municipal Council gi ward number ama amasung taragi akoi bida lamtu sengdokre tarmadu da ward ani gi councillor sing Integrated Social and Cultural Organization MLYDA Club Morange volunteer singna susuraki Gandhi Zayanti ga mari lenana More Police Commando Customs MCM gi lusing busing na ngasi More gate number 2 gi mafam sing gi haurga More Bazar fawba lamtu sengdokre PAC Mayang Imphal gi MO in charge Dr. TS Dinesh Source Singha gi lamjing makhada centers gi staff sing na su health centers gi akoi bida lamtu sengdokre tormasi lu nan ba India amagi demukta pangthok liba swasta hi sewa gi campaign gi saru amoina pangthok khibani Kurai Sarjor Thoizingam Laikai da Laiba Sri Sri Gorogovinda Girls College ki mahiri sing nasu college ki campus lu nana thamna naba lamtu sengdokre campaign aduda college ki staff sing su surgaki Swasta hi sewagi makhada Departments of Taxes na North AOC da Laiba office ki koi bi lamtu sengdokre staff officers amadi caretakers sing na lamtu sengdokpa du da surgaki Swast Bharat Mission ki makhada Babu Parada Leba Council of Higher Secondary Education Manipur ki office complex tasu swasta hi sewagi lamtu sengwi thorom pangthokre camp aduda council gi chairman L Mahendra secretary Dr. M Vidyasagar madi staff kya su surgaki Moirang Police Station gi SDPO Surkumar na lusing duna ngasi Moirang Police Station gi akoiba madi miam tinba mafam sing sengdokre lamtu sengdokpa aduda Kaibulamjau office kumbi police amasung Ithai Police Station ki personal sing su surgaki
Lamjan Bahizam Irabot ki sama kumathoi suba mopo komon gamari leinana arapti irei magi laibungda I dantowi thromama ngarang pangtokre Department of Transfusions of Medicine Rims Lifesaver Manipur amadi arapti mayai leikai Development Association na sinduna pangtopa ke madura miyoi hombutra hena I dantoki PSE Zirbam Division na sinduna mahiroi singhi Open Painting Competition ama PWD Guest House ta pangtokre taramadu Executive Engineer ke Santipur AE ke Rosen Jusur Yaki Makomatang Taro Singda Manamatum Haying Tokani Hari Manipur Catholics Association Sinduna Mantrupukida Leba Chris Genti School the Pangtokiba Catholics Women's Convention Solution Cre Losenwiki Thromda Saruyakibi Social Welfare Minister Nepsa Kibgana Haikibida Nupi Singna Mahuksa Yumdagi Hendoklam Daba Oina Lonarambado Ngasidi Leba Ama Samba Yauna Hiram Kayada Nupi Namuribu Tolang Lori Asigumba Convention Sina Hen and Nupi Singing Marakta Pomori Lehen Magaluna Nupi Amo Oina Tawangado Kaminaduna Hen Paba Lambiromda Setmin Nanaba Honasi Haiki. Commitment of Ruth to her husband and his family and the perseverance she embodied is so inspirational that she is an inspiration to millions of Christian women all over the world. The dedication of Esther to her faith and principle made her rose to be queen, from which her high position she could help her native people and save them from certain doom. The firm faith and sincere native people, the firm faith and sincere service Martha and Mary gave to Jesus is an ever-abiding inspiration to all Christians, especially the women. The role they played as witness of our resurrected Lord is equally awe-inspiring and spiritually encouraging. Ngasinung tilpung ohumlom taba matamda Imphal More lambigi khongjom kaithel da bus tagi taduna handman ama sire police tagi fangba pawda lekhidraba mioy asigi maming MD Mustard Sahi kun apokpa naha tomba phundrai makha lekai dagini khongjom police na case ama lokhat pagaloina na asiba haksang postmortem gi damakta Janim Smok ta thamkhre amoromda kaksing da leiba kunthra mapol suba Assam Rifles ke Nak Subedar ama thoriandun siram lehari lekhidraba mioy asigi maming Pravin Singha Sahi nipumdoi apokpa Nandan Uttarakhand dagini Mahak ngasinung til masagi kagi selingda thorialaga sinu leramani kaksing police na case ama lokhatuna asiba haksang postmortem gi damakta Janim Smok ta thamkhre Uripo kangsuk lambi dagi Zoological Garden taba lambi matam kuina dagi sembi dan lebigi mayokta lambi semdriba fawa thingzalagini hari miam thoroktuna lambi asi ju yengba lakpa amasung kaw leibina yamna maroiba lambi oiraga sahi ka yengsin bidana lakpadagi kudong thiba kaya thorokpana maram oiduna lambi asi mapung phana semba hawdru fawa thingzinbani hari Zoo road akhoi lambi zoo road akhoi lambi je lambi semdribo akhoi angamba thak da khongjang handana akhoi dum lambi thingba laini Center of Medicals and Sales Representatives Union Sinduna Medical Representatives Singi Oiba Nomigi Mipamama Ngasi Yaskul Police Land Leba MD Hall Pangtokre Tormaduda National Board for Works Education and Development Ge Regional Director W Iboyama Singha CRU Imphal Ge and Dilip Kumar FMRAI Ge Treasurer Comrade Pratha Raksit CRU NER Ge General Secretary Comrade Rahul Purkayastha CRU NER Treasurer Comrades Amitan Das Situgi Convener Comrade Santa IOCD NER Secretary K Sagarmaite Emasung Pioneers Health Club Manipur General Secretary Comrade T Thomas Surgaki Federation of Medical Representatives Associations of India Ge Ahanba Secretary Oiramba Lekhidraba DP Duvergi photo da Leisukatune Kai Kumna Utki Unit for Strengths Unite for Struggles Haiva Tim the Pangtokiba Tormaduda CRU Imphal Ge President and Dilip Kumar na wafum ka fondroli aduna ngasi medical representative oiraga koin MR singina akogi hak mayam tanandana koi minimum wages thamui tolop lem mayam da presman phangadabani akogi lip rule suti lobugi niyom nagadabani nupi phil wakar gana moi nangang una bukota haibana matam suk suti ogedabani haibana chingma mayam se masi mayam si rule si FMRI hariba koi parent body sina fight toroga India gi kanunda constitution da koi je photpirega ngasi di SPA kind of sales promotion employee kind mayam si photpidana akogi job si safeguard tongna ba khone jabani aduga natana
ꯑꯩꯈꯣꯏꯒꯤ ꯖꯣꯕꯁꯨ ꯁꯦꯐꯒꯥꯔꯗ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯄꯕ꯭ꯂꯤꯛꯇꯁꯨ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏꯅ CRUꯅ ꯉꯝꯗꯅ ꯃꯦꯛꯁꯤꯃꯝ ꯑꯋꯥꯕ ꯇꯥꯔꯕ ꯐ꯭ꯂꯠꯀꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤꯗ ꯂꯦꯝꯅ ꯗꯣꯛꯇꯔ ꯄꯨꯔꯒ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯦꯝꯅ ꯄꯨꯔꯒ ꯌꯦꯟꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯑꯗꯨꯅꯤ National Institutes of Electronics and Information Technology Infalge Kungamapal Super Foundation Degam Luinana Freshers Meet Institute as the Pangtokre, Tormuda, Manipur Legislative Assembly Speaker Y. Kemshan, Works Minister T.S. Biswajit, NIC Manipurgi State Information Officer K.S. Rajan, Institute's Asigi Executive Director T.S. Prameswar Susuraki, Works Minister T.S. Biswajit na Leba Ama Sokorpada Electronics Amadi Digitization ke sobat todang lay Manipur leba National Institution sing puna kusam naduna hena sokotpa purak na bakon aminisi haiki Speaker Y. Kemsana na sing government ke thaba toba fangdrabasu masa maromdom lepangam na ba Prime Minister na Skill Development Program kaya haudokli na sing na masa da yoriba hidoi sing dobi sing season naduna mipal tang na hingna bakon agadabani haiki Skill Development kaya masih Narendra Modi सरकार से ना स्किल डेवलपमेंट की टोंगाना मिनिस्ट्री का हम तो इसी सरकार ना any state government kan de central government kan de लाइक है बात खुदी मत बोलता हूँ पीपली यार तब नहीं ना किसान ये रोम हिंसे तो भी लंबी है सो लंबी है मैंने आई वकल ले लोग से वही ना youth are the pillar of the nation है नसी दिल्ली में वैसा सिंह है बताए अरे कनोगे नोमा नतल नोमा कोई स्टेज से नकोई नमूना लागतोरी नहीं अदना अरे मैसेज अब पिछले सी थ्रू प्रिंट एंड इलेक्ट्रॉनिक मीडिया उसे जिला परिषद की करेगी बहुत समय आम तौरी so बोर्ड में सिला फेस्टिवल वाइनस का था लिखी थी लाइव आक्सी शब्द बुशुला यार वो ऐसे भी देखते हैं All Khambok Employees and Senior Citizens Union ge anirak suba apunba mifam Khambok Park 1 da panthutuna Khambok Kendra Art and Culture amasung atei hiram kya da saukan anaba haibawa lokre Taramadu da Union ge President Dr. K.S. Zugindro T.S. Zadumani M. Maimu Susogaki Hadak sahi ge Manipur University na loba MSc Final da Chemistry ge oina gold medal lorkraba Khundrak from Victoria da manapiduna puning thawatke Class 10 amasung 12 da first division jobo mahiroi singda manamatum pibigi thoromama uripo asom lekai da pangthokre Youth Club uripo asom lekai na Let Mainam Navasendra Memorial Trust amadi Izucare Foundation ga khusam naduna pangthokpa thoromadu da Deputy Chief Minister Y. Joykumar IMC gi Ward number 6 ki cooperator T. Indrajit amadi club ki president A. Manina Singh Mami Singh Suraki Thormadu da Deputy Chief Minister na Mai Pakpa Muema Oge Haiba Tarbadi Matau Kramna Hawal Liba Mahiroi Singh na Hona Hangadage Habi Matang na Wafam Ga Founder Le Maduna Aprovani Lui Haga Kandukan Tagri Aye Mapan Saga Ati Competition to Kanada Maduna Pedula Panga Kupa Adu Hemse Gasigi Ewa panggilan saat kita berpanda ay masih berpanda. Ambil orang boy cumi 60% orang boy je, at least banyak tak lebih jauh. Kalau mau orang masalah kayu, kaki jauh 60% orang mau ni, nanti kita ngomong. Aduh lebih ay masih, kami ni bang, jika ay masalah sih, ber 60% kami. Aduh कोई ना हाई सिटी पर सिटी पेशेंट के अंग्रेज़ भी आए लोग हाई कोई ना साल एटलीस्ट लोग बेसिक बेस में भी जाओ ऐसे Hojing makadaba pau kamrum laktung ida amukana tem bremutang lominese Sky Hospital da world class interventional cardiology ki khudong chab leijare operation togdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani digi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam hogdana ba hana booking tawbiu Happy. Drink pure, live healthy, we care. In
Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Adong Kangbibra, Makolo Gari Kojelna, noise pollution talktuna, Daina Pohali. Manipur Gumba, Taugi Awaba Itatana Mayong Rivalamdam Sidadi. Makol so talked about Tau Pangdabagi Awaba Sulaira Roidaba, electric rickshaws in a Quaidi and a Param. Sagolban Moirang Lerak, Nepram and Zorlakai the Labor, RD Graphics, E Right the Lucky Nangasima Book Tobia. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 81310256634. Festive offer. Moha Premium Mattress na lakliba festival sing asigi oina 30% discount pizari. Mohar Premium Mattress asi chongchan yaudaba wangi damakta yamna comfortable oiraba, durable oiraba amasung paishaga chanaba 5 years warranty leiraba mattress ni. Lengsinbira u feel tawbiyu amasung apamba khanbiyu. Akupa marogi damak JMK Thangal Bazaar near UCO Bank da agatana biyu. Amukan na taramok sari makataw pausing National Health Mission amasung Manipur State AIDS Control Society Punna Sinduna National Voluntary Blood Donation Day Torom GP Women's College the Bangtokre. Taramadu Health Minister L. Zentukumar, Parliamentary Secretary S. Subhasandra, Manipur State AIDS Control Society ge Project Director Valentina Arambam Amasung GP Women's College ke Principal Dr. B. Lalhari Saramasu Surgaki. Mahiroi Police amasung miyamna EPK sahi asigi April amadagi September kuntra fawada blood donation camp ohumdagi henna tokiba amadi unit sama henna pikiba organization singda manapiduna ikai kunaki. Thank you so much. Kompunito suba Wildlife Week celebration ga marilena lai yakpa sangdamnoba ma ngasi Lamding Higher Secondary School Thawal da pangthokre category ani thona khaidokiba lai yakpa sangdamnoba aduda punna mairoi hompurom na sarugaki Thawal gi DFO RK Amarjit na pangtholba thormasiga marilena wafam sing phongloke yoibaga prakiti ki khushem gi phajabasiga anisi yashanarpa leibham gi damukta masin maruidana yamna makochi mafam chana Akoshu Leba, Mokoshu Lehanba, Animal Balance Nina, Konimento Tangani, Kamanto Yokani, Hibisigi, Pandam the Mono, Pantok Sabri, Asigitormasi. Range Forest Officer Kaksing Nasu, Hompunito Suba, Wildlife Sale, Torongi Saroma Oina, Kaksing District among the Leba Mairi Singi, Sport Painting Amasung article Iba Sangdanova Ma, Kaksing Higher Secondary School Pangtokre, Class 5 to 8 Amasung 9 to 12 Fawi Oina Kang of Anitona Pangtoke. Bisnupur Forest Division nasu district level painting sport painting amasung article iba sangdamnaba Diligent Public School Moirang pangthokre Kanglof ani thongna pangthokiba sangdamnaba tu da punna mahiroi samasupna anina sarwaki ngasi gi thormodu da DFO Devla Lifrakpam department gi atei official sing sarwaki Social Cultural Educational and Sports Development Organizations hairokna hizam iraport ki Sama kun gamatoi suba mapo komun thorom ngarang hairok part 2 bazar pangthokre thormodu da MP Thangso Baite Hana Minister Oramba Monangtham Okendro Susogaki Tharungi Saro Amo Oina District Thakta Pangthokpa Mass Park Sangdamnaba amasung Tararak suba All Hairok Enter School Literary Meet da makomatang tarabasingda manamatum singyan thoki Impal East District Police na mayay kabasinsa ki mayokta sangsilakpa drive ki manung senang ngasi yungaw liter sa humrom pagatkre tawdo si ngasi pung ama minit kuntrarom tabada Manipuri bukida leiba IT park ki mayada duty taba Impal East ki ASI
Psycholence Hawkipna Lusingba Kangbu Mana Lambi set Pagari sing frisking checking Tobuda Yamlo Yungo sing ado Fagat Kibani. Taudo Topon give from Pau Matungina Central car number WB74L0828 Singnane Ubong the Lak with the Kamna sect over the Yamlo Yungo sing asi Yorumani. Yungoga Kwanana Farmio sing Adudi Song Tam Monoi say Kungamari Amadi Kundongbam Prem Kumani. Mayampal Kendragi Yum Singda National Food Security Ekimakada Muyamada Sen Kezi Mangamadi Yumamada kerosene liter Amamakai Piramadu say Sigi August 7 September Tagi Oina Miyamada Sen Kezi Oh Makai Dagina Mari Power Pire kerosene su liter Amakaktamak Pire Haina Haibi Makong Development Club Bengal Maka Mayang Infal Tadropa Serol Mana Kanglokli Hausi Makatana Tabakipau Obirasi. Ngasi kita bagi pauda Indian Army gi General's Duty yauna tongan ba fam lawdori masage sei kulumdoi fawgi manungda leiba yamdrabada class 10 pass toba miyoi singna online da darkhas thakpa yagni hari parikhyana leima khongda October tang 3 dagi tara fawa pangthokani hari BSNL gi Junior Account Officer samapal murfutara tru lawdori masage sahi kundagi kuntra fawgi manungda leiba M.Com pass toba miyoi singna October tang tara mga fawgi manungda darkhas thakpa yagani Parikya Center Infal Dani Hari IBPS Banki Clark Logadori Masagi say Kundagi Kunifan Pawi Manunda Leba Graduate Pass Torwa Mui Singa October Gitang Taramanga Pawi Manunda Darkas Tarakpa Yagani Parikya Center Infal Wagani Mataki Pausing a Siga Pupamaro Bobo Parta Leba Job Center Dagi Kangwa Yagani Huzimakata Pausing Pizeri Makatana Nasigi Sanawi Pomo Dominasi. Ngasi sanawi pauda October tang tarukta India na yumbu oiduna pangthokaduriba Under 17 Football World Cup asida India gi mohut sinduna sanagadurba Manipur gi sanaroi Nepal bu puning thokatpo oina Morning Star Club Haikruzamna nambolda hoarding ama thetuna miamda uhankre club asigi secretary Roman Rajit Morangsana ngasi thetliba hoarding asi makatana maikei asomda amadi tidim line gi mafam kyada thetkigani haiki Makse hairiba mafam sida yaw bai baji tasena makai do khodiam sauthok sani ngai ni stage da Manipur praja mayam gi makhoi da pirakpa promotion si yamna wali encouragement yamna wali aduga government pirebe encouragement ni fesai si jo khoi tasena pende adu duna masi punam makse khanbira kanda government na madi praja mayam sina ai khoi gi satliba makhoi nipana chatliba si Manipur khatagi na tabda India gi representative ni sanagadriba play si chu World Cup ni aduga India gi oina su ahan boina Kogi han boina participate to fangba adugumba Tanzania aduduna tasena maki miyam amadi government gi site gi yamna kogi mayam si yam promote honing haijab Second Elite Men's National Boxing Championship da Saruyana Manipur gi oina State Senior Men's Boxing Team chamnaba trial selection thas gi tang Nepal da Kumalampak Boxing Arena da pangtholagni haina Manipur Amateur Boxing Association gi seror mana hairi Mahila Patanjali Yoga Samiti Manipur na sinduna Jiribam Higher Secondary School da ngasi yoga sivir thorom pangthokre thoromadu da SDPO Jiribams RK Sarles BJP Mahila Morcha ge hanigi Vice President Janaki Susurgaki Jiribangi tongan ba yoga center taretagi lakpa Sanroi Samayang Khiromna yoga demonstration sing pangthoki Mighty Council More Tamil Sangam More TVSFA Manipur Commando More amasung Tata DI Associations More na sinduna handaki sahi tarateret makhagi FIFA World Cup da sir uyari Manipur gi sanroi Nepal da ya proposal pigi thoromama Indo-Myanmar Friendship Gate number 2 da fangthokre tharmodu da Sport Minister Lepau Hawkif lofasigi lusing busing su surgaki Lepau Hawkif na World Cup asida Manipur gi sanroi Nepal jorkwasi apen bapo e handaki cup asida mai pak tuna Manipur amasung leba asigi mixed proposal haike pak proposal Lebang miyam na so ko si saugat si angang sing si nung si biduna moy asumba hotna ba yam kanna hotna dana mikok thong pa world class te yaw ba haiba maksidi akhoi Manipur da thok pani na akhoi na bodi kaya lo na bo khande India si million
million 25 million henba missing marakta taramathoi khanbane nipan yawbaisi arrival Parabidya Yoga Sansatha Manipur Union Sinduna Yoga Examinations Level 1-2 gi oiba Awareness Camp Training Program ama Quality Council of India gi miyang makada Manipur gi oina ngarang digi Bihangam Yoga Artsam da satrakpadu ngasi losinkhre. Cricket Players Association of Manipur gi lisingani taratareta gi lisingani taranipal gi thau pubasing khankhre hari Morangthem Proflo Singan President amadi Aribam Hemesor Sarmana General Secretary oina khale hari Housing Makhataba Sanwagi Pau Boy Ning Thogzam the Gilo Vidasi Taraniti Shuba Manipur State League ngasi sanakiba match da Southern Sporting Union Singjama Yamadi Neroka Football Club Sangapam Mai Pakre Kumuksham Ingosa Sing Memorial Trust ni sponsor Toraga All Manipur Football Association Sinduna Thasiki Tang Taruktigi Manipur gi masak nairba team Taranito na sarug yaduna Kumalampak Artificial Tap Ground Satariba Sahi Sigi Taranito Shuba Manipur State League ngasi sanakiba ahanba match da Southern Sporting Union Singjamaina Young Physic Union Lalambungu goal amasino da mighty babi kibani match asida mai pakiba Southern Sporting Union Singjamagi amatangarba goal adu TI Sribasna match ki Manipur tara suba minute sanki match asida Southern Sporting Union Singjamagi Sanaroi o Pramesor amadi Young Physic Union Lalambungi RK Robinda match conduct tokiba referee na yellow card utki League asigi ani suba match ki sanaki badana Neroka Football Club Sangapamna Sadar Hills ki akanba team amma oiriba FC Jalenbu goal taruk amada maitiba piki Neroka Football Club Sangapamgi mai pakibagi goal singadu Felix Odili Sidina match ki kuntruk suba madi marifu humdoi suba minute goal ani sanki atopa goal mari aduna CI Sushil Kumar NG Ronald S Subas amadi Y Gopina Merski Taramapal Suba Kuntramatoi Suba Kuntramdoi Suba amadi marifu matoi suba minute sankibani match asida mighty kiba FC Jalen Sadar Hills ki amatangarba goal adu Paulelan Khongsaina match ki nifu mari suba minute sanki match asida su FC Jalen Sadar Hills ki sanaroi Imran Khan TI Shankar amadi Neroka Football Club Sangapamgi Kelon Barnekta match conduct tokiba referee na yellow card utki Neroka Football Club Sangapam ki sanaroi David Lal Black Zarada match conduct tokiba referee na yellow card ani utpadagi match ki humputara tare suba minute red card utuna fieldagi mapan thon ki Satariba League asida match taruk sanaba lokiba team Neroka Football Club Sangapam point tara humdoi M Khabam point tara mathoi Trauka Ketel amadi Southern Sporting Union Sinamai point nipal FC Jalen Sadar Hills point taruk amadi Young Physic Union Lalambung point anikak phangduna asali Satariba League asigi hayeng tilpung taranitoi ki minute manga chatpada Demrau Sangmai amadi Nisa Thangmai banga ahanba match oina sanagani ani suba match tilpung ani ki minute nipu manga chatpada Nako nambun mapal amadi Burban Line Athletic Kangkupiga sanagani Ahanba President Cup Under 14 Men and Women Hockey Championship ki nupi masagi final da YCCIC kontra ahlup amadi Pham Imphal ga sanargani nupa masagi aroiba match na KSSC khongban amadi Pham Imphal ga sanargani Manipur Hockey na sinduna thasigi tang tara Nepal dagi team taruk na group ani thongna khairutuna Khumbalampak Artificial Tap Ground satariba ahanba President Cup Under 14 Men and Women Hockey Championship ki ngasi sanakiba nupi masagi ani suba semi final match da YCCIC kontra ahlumna BDSA Bishnupurbu Panjal Nepal sinoda maiti biduna final sankibani match asida mai pakiba YCCIC kontra ahluki Panjal singadu Rina Koijamna match ki manga suba kunmapal suba kuntra suba madi kuntra mari suba minute Panjal mari S Baby Rani na match ki ahanba madi tara suba minute Panjal ani sanki
अतोप पांजिल अनी अदुना आई कुंडली अमदी के इलिनाना मेर्स की कुलुमदोई शुभ अमदी कुनमंगा सुमिनिटा सनखिबनी अमरोंदा मणिपुर हॉकी न सिंधुना थासी की तांग तरा तरेटिगी टीम मापन ग्रुप अनी थोकना खाइरुतुना स्टेडियम असिदा सथरिबा अहानबा प्रेसिडेंट कप अंडर 14 मेन एंड वुमेन हॉकी चैंपियनशिप की ngasi sanakhiba nupa masagi anisuba semi-final match ta pham imphal na YCCIC konta ahlupu panjal ani sinoda maiti bipiduna final sangkhibani match asida mai pakhiba pham imphal gi panjal ani du and data amadi PIS Kennedy na match ki tarani tisuba amadi nifu matoi suba minita sangkhibani Sathariba championship asigi nipi masagi ahum suba position gi match hayenung tilpung amaga minute nifu satpada UYC Kalatombi amadi BDISA Bisnupur ga sanagani nupa masagi ahum suba match na nungtilpung ahum tabada thai thangmaiban amadi YCCIC konta ahlupa sanargani Sathariba tournament asi tha sigi tang ahum da loisellagani YMC Hararo KSDC Komidok YBO Huikab Amadi FC Impal Kongba Sathariba Nahapam Apabi Memorial Third Division Football League Tournament ki semi-final sangkre Impal East District Football Association na sinduna tha sigi tang amadagi team taramari na group mari thokna khaidutuna Khechrigaw gi aba ground Sathariba Nahapam Apabi Memorial Third Division Football League ki ngasi sanakeba league ground gi aroiba match ta FC Impal City Kongbana KSBYDC Laipong Punobu goal ani sinoda maiti bapiki match asida mai pakhiba FC Impal Kongbagi goal ani du itoi amadi net transit na match ki kunipal subamadi kuntra taruk suba minita sankhibani Satharkiba league asida YMC na point 8 phangduna group A gi winner KSDC Komidok na point 8 phangduna group B gi winner YBO Huikap na point 8 phangduna group C gi winner amadi FC Impal Kongmana point 8 phangduna group D gi winner oiduna semi final sangkhibani Sathariba league asigi ahanba semi final match tha sigi tang ahumgi nungthilpung tarani thoi makai tabada YMC Hararo amadi FC Impal Kongbaga sanaragani Anisuba semi final match nungthilpung aniga minute yankai chatpada KSDC Komidok amadi YBO Huikapa sanaragani Taruk Suba Mangsatabam Iboyama Amadi Puinabati Memorial Likam Knockout Kendra Wise Kang Tournament ki ngasi sanakiba match ta Singjamai Kendra Kangkut team ena Sagolbal Kendra Kangkut maiti bapikre Hare Krishna amadi imung manung na sponsor toraga Singjamai Kangkut na sinduna tha sigi tang kunmanga dagi Kangkut taramathoy na group mari thokna khairuktuna Singjamai Kangchang da sathariba Taruk Suba Mangsatabam Iboyama amadi Puinabati Memorial Likam Knockout Kendra Wise Kang Tournament ki ngasi sanakiba match ta Singjamai Kendra Kangkut team ena Sagolbal Kendra Kangkutpu Panjal Taraturuk Nipal da maiti bapikibani Sathariba tournament asigi mathangi match tha sigi tang marida Wainam Kendra Kangkut amadi Thangmaiban Kendra Kangkut ka sanagani District Sports Association Bisnupur na sinduna mini stadium Bisnupur da mamang thagitang kunithoi degi team taramanga na group ani thongna khairutuna sathariba taranithoi suba and Balananda Memorial Second Division Football League ngasi sanakiba ahanba match ta MP2YA Moirangna LKYC Libon Kunubu goal ama sinoda maiti bapikre league asigi ani suba match ki sanagadaba BDYO Borayang B amadi KYC Thanel Kulgi match ta BDYO Borayang B laktabadagi KYC Thanel Khuna walk over lokre Sathariba league asigi hayeng tilpung tarani thoi makhai tabada ahanba match oina KYWA Khuna amadi MCK Kabo Waksinga sanagani ani suba match tilpung ani makhai tabada Thasko Kha Khuna amadi NGKSA Ngaikong Khulenga sanagani Manipur Sarkar gi Youth Affairs and Sports Department gi Director N Pravin gi supervision gi makhada swasthya hi sewa gi campaign gi saruk amoina Khumbalampak Sports Complex ki akoibada amodakai phatahauti sengdoktuna taru tananba complex ama wohen bagi pandamda department asigi joint director sing amadi atai staff singna lamtu sengdokre Amaromda Thoramasi DYSO Thawalnasu Kodompopi Sports Complex Wangjing dasu office asigi DYASO yauna atai staff singna lamtu singdopaki thoram pangthokre Thagasari boy hojima khata nang sinong gi okiba enga sagi pau lobise
ngasi oi ki bai ngasi ki pauda ICAR lampen patigi pirba paugi matung inna ngasi gi khwaidagi sakiba Celsius degree kunma poldasmik manga khwaidagi ingba Celsius degree kunma thoi dasmik mari nuksita yawi sing managi sang ayukta sa da marputara Nepal nuktil da sa da humpu Nepal oike ngasi nong chuki bagi sang mapal dasmik suino millimeter ni loi sel pada muri posting amukan episode Malem gi mafam kya da ahal sing inuit International Older Persons Day gi thoram pangthon obugum Manipur da su mafam kya da pangthon nakrai UN Taliban dabi asigi matangda Manipur sarkari maikei dagidi miyam gi fagadaba thabadu paikat kani haina sarkar gi wangang loi TS Biswas na haikre amadi Custom Division Imphal na myoema lupa crore manga dasmik mapal gi sanaga konan fare nasigidi ais tim episode pau matang slow zre meng tabi punong po mukana khamjari